ngasi phongkiba tongan manipuri sifungsingi maruebi ipausing myamna thamjagi ahanbada lanmina mandaleda leba yumsam hena amanga thonkhre Myanmar gi ani suba khwaidagi sawa city mandalegi lambieni gi manakta leba yumsam hena lanmi amasung police na bulldozer sing sizinaduna thuaikhre mafam aduda ticket kya sukna leiraglaba miyoi sing aduna ahingda leifam leitana koisa satuna leikhaina Radio Free Asia da phungdorakhi Junta na mandalegi makha yar spirit amasum nifuga mapan suba street ki manakta lebi yum sing amanga ta thonki musmlan mi gi meke digi haidi ba yum sing adu state ki lamni madu lam khopsin ba singna kudum chansin ki badigi thugai banaki miyobi gi hak sing gi damak leibe loop kya gi matung ina junta na atamna ariba pangal sejina duna information oina khunda duna leiba miyoi singbu tan thokpanaki Mamang segi December thara United Nation na phungdo khibeda kum English ngani ga kun gamatoi gi February da sada khiba kudagi horaga miyoi lising yang khai rom hena mayum make lehendre madunatna yum lising kuntra ga nipan mai thabna tragna thuai ba yaukhe di junta gi thawong aduna miyoi million 1.1 laifam lehendre ki lanmina lam khopsi le habigi maral sejinduna yum lising manga hena thuaikre makoina yum sariba lamsing adu railway department irrigation department amadi municipal infrastructure gi mafam sing haidi mandalay da leiba miyoi sing adu da mangjawnana pau piba yauduna thuaiki makoi gi leijaba posai khudimak hondoke haibasu yaki daidi asauba sek amasum concrete na saba building sings junta na thuaiki authority sing na sathariba thawong adu asumbani haina junta gi mandalay region gi Economic Minister na phungtokhi lanmina lam khopsin bagi thawong sing lehendana ain ningthijana satna hanana ba thawrang paikhatpani mamang de leramba government aduna masigum issue si angjinadi haiba maral sikhi bayuma kai leitraba miyoi sing mafam da satuna lekhi yum thudekpi thawong adu yamna mathong khuktabani parapi duna leiba matam da su US dollar kuntragani pan sading tawani angang masing yamna leiba imungdadi apikpa mafam amada leiba haibisi yamna khudong sa da boiri nungsagi mesha marakta makoina koisa satpa sisu awaba thengnari haki numit khudingi wena juntara mandalay da leiba yumsing thugai pagi thawong sathari bayuma kai leitraba miyoi singna masa masu sing leirik tamba tokanduna makoigi leifam thibani hena maru oibani haina khanarakli hensu pawusna makhatana phongdorakli Makasa tarak poin na topa pao mana haukiba pungkun ga marida Chinese fighter jet taraga mapan Taiwan gi airspace manung na pasila kre haina claim tarakre haukiba pungkun ga marigi manung na China gi air force plane taraga mapan na Taiwan gi air defense zone manung sangsina pasila kre haina Taiwan gi defense minister gi meke gi phungdorakre thawong adu Beijing na sang naina Taipei gi mathakta piba harassment gi sarwam oina pangthokibani haina minister gi maiketi gi phungtorakli sina gi miyengda Taiwan asi makoi gi ngamkhai da leiba territory ni haina mausa gi phungdoktuna lakrabani masina maram oiduna haukiba sahi ahum dagi China gi military singna makoi gi khongthang kyarak island asi da thangjelakuna makoi gi activity kaya utpaga loinana Beijing na matam pumma Taiwan leba asibu makoi gi sovereignty gi manung sangadabani haina claim tawduna laklibani Thaudo asigi matangda China maikedi gi phungdorakpada ngasi utkhiba fighter plane singi thabak thoram singadu makhoi territory oiriba ngamkhai manungda asuma pandam adu phangnaba khongsat oina sangsing khibani khongsat aduna United States ki maikedi su section 1 khangan baga loinana Taiwan gi damak makhoina leptuna khudongsa raba kya thogaliba du matung amuk thondana ba section 1 pham oina setakhiba activities ne hadi ngasigi Chinese plane sing Taiwan gi defense zone manungsana pasilakhi ba duda China gi Z-10 fighter jet taraga mapan island asigi khanung sup thangba corner da pasilak tun leba asigi air defense identification zone yona pasilakhi makoi gi plane sing aduna China gi coast ka nakna pasilak labasu Taiwan gi ngamkai manungso na pasilakhi bani haina su minister gi mekedi gi phongdorakli thokriba thaudo adura Taiwan gi military force sing nasu kumna phiba matu yengsin maga loinana makhoi gi air force plane sing thadoktuna Chinese plane sing aduna tawriba thabak thoram sing kumni yengsinki mausai goeba normal sing pairakliba Chinese ki plane sing aduna Taiwan gi ngamkhai lansina ain gi wangba pasilakhi beni haibe sapsana khangmangam khre haidi China gi mekedi gi phongdorakpada makoina pasin khiba aircraft aduna haujuk leiba ani sina oiriba sensitive media line of Taiwan street ansina paishin khiba leti
हाइरिबा माफम अदु नकल अनिमकना हानदगी हौना अनऑफिशियल ओइबा मोंगदा संगसिनदबा वरेप लौनखिबदि ले हाइरिबा माफम अदु चीनागी एयर फोर्स ना मौसागुम नुमित खुदिंगी ताइवान मनकनकना वार गेम की सरुआ मोइना ममांग सैगी ऑगस्ट थादगी लेप्तना पाइबा होरखरे हाइना फोंदोरखली ngasi Chinese की फाइटर जेट सिंगना ताइवान की ngamkhai manung channa paishilakhiba du anti aircraft sizinaduna kaptakhibagi thoidokpa thabak paiketkidi maramdi hairiba mafam adu territorial air space ama oidabanani hainasu China की maikedi ki फोंदोरखली एडिस की border area paishilakliba plane singadu Taiwan की maikedi की monitor tawbug loinara mafam aduda makhoi lanmi singna sang naina petrol satuna China की maikedi की pirakliba threat singadu sabsana response tawbagi thorang pakekre democracy lengak satba Taiwan lenga na kayar khana China da thukliba thawdo sigi matangna wari sanana ba haikrabasu China की maikedi की karigumba attack sa tharaglabadi madungal thokchanabagidama island country asina tasinamak sem sagani masigi maramde Taiwan gi lengak na masagi ngamkhai gi damak tungi yenglaga sapsaba phirep laujagani haina su phongdorakredi makasa tharak poina ngasi phongki bo hoye lan pawgi editorial content myam da lokhasaraka na thamjagi myam loi fom yeng taminasi thamjaga doribi special content oina lokhasaraka da striker Dr. Singh angambana Piraroi haire Kamdaudauri Manipur Health Services Dr. Association MHSDA की member Dr. Singh मखोई की demand सिंह तालदुनो खोंजंग संगसिलकली बिसिकुइरे हौकिबो कुमजा इंग्लिश सिंगनी का कुनगनी थोई लोइसिलकपा सरुक्तगिने अहानबदा demand निपान तानदुनो खोंजंग हौरखिबनी अदुबु demand सिंह सि पीबंगंबा health and family welfare की minister माकी official सिंह अमसुम chief minister फाव की level दा क्यारक हना वरि सनखरे मदुगी काना बाहाइबबु अपुनबा demand निपान मनुंग दा मरि खक्तदा टेंसिलखरे अदुगो अतोप development amana mari lainaba angamba singsi maikedi demand singsi matang state cabinet mifamna potholaga khanage haibagi thajaba assurance kaya manam pirakre adubu chin ga khut ka manaraktre haidono khongjang de dumak sathari sum leptana satharakpadigi lainga ke leng sangsing matam kaktuna thingjinbagi tangkak phawbu yoksilakre adubu lainga ki health services ta lairiba doctor singi khongjang si nungde ising chaiba nungsit mairam lasing kakpagi phibam du adumak tare February kunga taret English singani kunga homdogi assembly mifamdadi house ki leaders oiriba minister amasum health minister na striker Dr. Singhi mathakta legal action power lakhatkani private hospital amasum clinic sing da laiba sing yauna thabak phangdaba doctor kokthong amagi manungdagi neklaga wairaga sijinaragani lainga ke leng sang sing mausagum thong hangalagani haina phongdokre Fajakraba lenga khupai dibasingi wapamni tawpham thokpasu oiramgani tawsanu adubu Manipur Health Services ki makhada leriba Dr. Singsi makhong makhut punsilaga masin mielaga mamitsu ohandaba amasum manasu tahandabigi phibamda adumak thambadi sumgadra makhoisu leriba lengak sigi thawmini mapunchi supa makhoina lenga ki thawmi oijage hairabasu yagadaba leiti yanabagi provision su leiti adubu Jawaharlal Nehru Institute of Medical Science Janims की डॉक्टर सिंह सही असुक फाउदी सर्विस तब यागनी हाइदुनो पीरिबा अयाबसिगा मानना पीबीबदा करी कायबगे लेंगाक्ता कयामुक यामना लुम्बा पोलुम ओइगेदगे अदुगा हेल्थ सर्विसेस असिदा थबक तौरखलिबा डॉक्टर सिंह असिबु मकोइना सर्विस ता जॉइन तौरखिबदा लैखिबा रेंग अदु अदुमक थबक्तगी पोथाहानबसु सुमगदरा प्रमोशन पीफम थुई मसिगी मथक्ता super skill gi makhara makhoi gi tolop singchu pifam thui non practicing allowance NPA mak talib sang si yauna piba ngambagi pangal leitrabasu angama sangda pinanabigi matangda yasinaba ma purapa yadabra aduga hauzuki matam siga sanadre hairaba Manipur Health Services rules asida sauna semdok semjin amendment tawbusisu Dr. Singh asigi welfare gi thabak sing haiduna tawningdribra maswaida laingana amuktanga tilyo tharaga khanthaningi machine trabadi strike taroklagana essential service ki makhada leiraga tawroidaba thabak tawrai action lawgani mahaiba duga lainga ki maikedi tawbi pham thokpa thabak singna tawbibegi muhutta Dr. Singbu maning mamang kakthalaba tinthrok tawna pring chonghanduna thamlaga Manipur gi health sector siki phibam phagalakhigadra kari tawraga solution purakata ki haibisida khanthaningi Manipur Health Services की मखादा लेरिबा डॉक्टर सिंगदा लरमदाई टेंगना मानबी खाइनरमदाई यौमानबी की थवोंग सथब सुमलोय
अमरोमदना डॉक्टर सिंगना संगसिलगलिब खोंजंगसी माय पाखनबदा मियामगी मतेंगसु चंगमनिना चिदा पानगदब पांबै पुथोकप सुमगनी हाइनिंगे हाबा होयलन पावगिंग सिगी एडिटोरियल कंटेंट म्यामना थमजगे अदु हौसिकुइनदि म्याम पाव सुमतांसे लुसिनजरगे मसु म्याम पुन अनौबा अपडेट ngamiनसे